Legend from Moirang College. JFD na Tenkan kaya mamangdagi hoduna kaya Manipur da NRC to property census sibaya hidden wafon kaya photo kibalay adubu Manipur langak ki maikeidagi haiba JFD na taliba dimansing asi kaya tabak to ontopagi mamidi adumak tadri haitare adu sudata tangtri amadi nifan da kaya Manipur langak na sinduna JFD 14 CSO amadi kutonga CSO ki leaders singa Famin aduna koi khana nei na wasu laikhrabani adura huju khena haijan ingwa point da Bisnupur da SK college women college da JFD student wings kanguna hai mafam aduda census thigani haiduna koi gi training toramba koi gi enumerator amadi supervisor ka yaurga training toramba adusu thugaikhre laikhre ngasi Moirang college da sapmanana koi gi census thinabai da makta training toramba ni koi gi Moirang college asida adubu JFD student wings amadi mafam asida laiba satra single loina haiba training program asidi thugaikhre hujifagi oinadi aduga khigi haulo asida pamdaba thodo sing thokna be is their first ki maikeidagi akan section thorandi lokhotki hudobu hujifagi oinadi hai mafam asida violation habdi pamdaba thodo na singbadi thopali laitri hiram asigi matana pawdam jariba sana sampai khumba ma elite TV news Moirang college